Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Congress na atay dol singa loinana Manipur gi irang loisanaba kendra gi lusingba singa leptana unari Manipur da tholiba irang loisanaba gidamak lanmina tongan ba mafam singda bunker thugai bi thabak sathari Manipur da santi amasung mahausa gi phibam hanjilanaba ahenba thabak lokhat pinaba RPI na kendra da taksin khrai Imphal West, Imphal East, Kaksing amasung Bestopur Zilada, hayeng ayuk pung mga dagi, numidang wairam pung mga phoba curfew komthokani. Amasung malemgi yoga numit rise sige tongan ba mafam singda boycott tawkre. Congress amasung masiga wakhalon manaba rajniti dol taragi apunba mihut kangbu na husik thokliba irang asi loisinaba gidamak kendra gi tongan ba lusingba singa unaduna taksin bagi thabak leptana sathari Congress Legislative Party gi deputy leader K Rajna Akashbani Imphal da hai ngasi su mihut kangbu asina CPI lusingba D Raja ga unaduna husik thokliba irang asi thuna loisinaba honabada mateng pangbina ba taksin ki Unabaduda CPI ZDU amasung atay sanminariba mapang dol singi lusingba kaya saruyaki. Mahagna hai wathok asigi waroisan ama puraktuna mahusagi phibamda santi oina leiba lamdam ama ohenabagidamag rajniti dol taragi miyut singna lepa leitana honakhigani. Party ki leader singh koi ngasi CPI gi Dr. D Raja na singlo unadana hayeng gi mathang hangsit tang tin go humdoisi Bihar gi chief minister type middle body Krishna force oiraga all India ga lejiba BJP ga sabminaba party na taba all political party atai sing sige soba mifamama Bihar gi konung Patna da pangthokpagi thorama lere haiba thoram duda Manipur da thoiba thodoksi national gi issue amani haiba trip togi mugal wana na masigi matanga solution ma poraknaba thuna warunsan poraknaba khanna Imphal West Jilagi Marungsana Leiba Leima Khongi Akoiba Mafam Singda Kuki militant Singna Sajilamba Bunker Kayamarum Lanmina ngasi thugai khrai Manipur da hojik tholiba irang asi nemtha hanaba lanmina lokhutpa section thorangi sarukam oina tongan ba mafam singda sajilamba bunker sing thugai bigi khongthang asi lokalakpa horakbani hairi Manipur da pamdaba thodok tholakpa thingnaba masung mahusagi phibam hanjilanaba tangai fadaba ngak senbagi akanba section thorang lokali Combined Security Force na irang thokan ba mafam sing yauna tongan ba mafam kayada combing operation chathari Imphal West ki Kadangban Khulda Security Force ka Kuki militant singa ngasi nongmai kamna khre hairi Police tagi phangba paw amana hai thodok aduda thoidokpa asok apan yawbagi pawdi leite Hanagi Mantri AK Mirabai na hairi Manipur ki lusingba kaya Delhi da chatuna Pradhan Mantri ka unana ba honabada appointment piramdana America da satkhiba sina rise asigi miyam gi pungning da singna ba madi nungnangba kaya phahole Imphal West ki tabung khokta ngasi mafam adugi nupi singa punna pangthokiba wakat mifam amada saru yaraduna AK Mirabai na hai Kendra Sarkar gi maikaidagi ahenba security force kaya marum laglabasu miyam gi maikaidagi forcing asina mising mikhai naiba thawong kaya sathare haiba wakat sing taba phangli Masidagi handoktuna paumi singda phawba phuba saiba amadi kihan khanganbagi thawong kaya sathari Kuki militant singa tawnari basu khudakta handoktuna makhoibu laksileba matam khaktada Manipur da santi purakpa ngamgani Hajal labiba boarding asina Kuki laloba sing asibu namthage hairabadi mekop amagi wafamni kapliba lawriba kaina maisa langnaba kaya sing ase makhoi gi kholawase atuba matamda lam heliba Kuki laloba sing ase khudakte action lobi kadabani makhoi gi chu hadokadabani haibase prajagi amatta ngarba kholawni Manipur gi apunba saktam kaibe yaroi mapandagi mitop sangalakpa yaroi haiba wakhalonda Paswai Part Women Welfare Association ngasi Paswai da wakat mipam satakre Manipur da tongan balenga ki dabi toba yaroi haiba wakhalonda miyam gi khongjang ama Bisnupur Jilla gi Borayang bi da satakre khongjang adu Jamiatul Ulama Borayang bi amasung Committee on Peace and Harmony Borayang bi anina khusam narga sinbani khongjang adu da saru yakhiba miyoi amana hai
Manipur gi ngakoi da song pataraba Manipur da separate administration garigum talai pataraba Manipur da kundari me tai pamal gi siri da I mari kam chili fowa ekoi madu gi mayo telepuna pun sakam kanna bo ne bada Manipur gi me tai pali chili ra pun namang nai koi anam mok sodam lok jabagolo na nai koi gi thawai fowa thadu kane hagu pun se committee on peace and harmony amadi jamiatul ulama borayangdi gi mai kai degi अमरोमदा मणिपुर की सक्तम कायब यारोय अखोई शांति पामी हाइबा खोलाउसिंग लाउदुना ऑल मणिपुर मुस्लिम ऑर्गेनाइजेशन कोऑर्डिनेटिंग कमिटी की मीटिंग मखादा मणिपुर की मितई पांगल सिंगना खुंदारिबा तोंगान तोंगान बा मफम सिंगदा ngasi खोंजंग संगसिनख्रे खोंजंग asi असम की कासार त्रिपुरा बांग्लादेश की आदामपुर अमसुंग संथेलदसु संगसिनखी ऑल मणिपुर मितई पांगल कोऑर्डिनेटिंग कमिटी ना सिंधुना लिलोंग बाजार ngasi मियाम की मिफम पांगथुक्तुना रायजा सिदा तंगदु लेताबा फिबम पुरकना वाफम कया खनख्रे मणिपुर की अपुनबे की सक्तम कायब यारोय हाइदुना जरीबाम लेबा मितई पांगल सिंगना ngasi वाकत खोंसत सटख्रे यूनाइटेड पायोनियर्स क्लब ना तोंगान तोंगान बा मेरा पाइबी लुपसिंगा खुसमनरगा पिसुम थोंग कैथेल ngasi वाकत मिफम सतख्रे वाकत मिफम अदु ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको की मिडियंग मखादा सतकेबनी हाइरी अमुको की मिडियंग मखादा तोंगान तोंगान बा क्लब अमसुंग मेरा पाइबी सिंग खुसमनरगा तोंगान तोंगान बा मफमदा दाबी कया तक्सिनदुना वाकत मिफम सिंग ngasi सतख्रे कैसामपात टू हाउबम मरक यूनाइटेड क्लब्स ऑर्गेनाइजेशन ना मसिना कोनबा मफम सिंगदा लेबा मेरा पाइबी सिंगा खुसमनरगा तोंगान तोंगान बा दाबी कया तक्सिनदुना कैसामथोंग कैथेल अहन थेम लेखाई कम्युनिटी हॉल पिसुम थोंग कैथेल अमदी नोंगथोंबम लेरक कम्युनिटी हॉल दंगसी वाकत मिफम सतख्रे यूनाइटेड डेवलपमेंट कमिटी थौबाल सिंधुना जिला असिगी संगा युंफमदा तोंगान तोंगान बा दाबी तक्सिनदुना ह्यूमन सेन की खोंजंग संगसिनख्रे ताबिरिबा पावसी आकाशवाणी इम्फाल तगिनी एनडीए की मपांग वरिबा दोल रिपब्लिकन पार्टी ऑफ इंडिया अथवालेना मणिपुर दा शांति अमसुंग महौसागे फिबम हंजिलनबा अहेन मथाबक लोखतपिनबा केंद्र दा तक्सिनख्रे दोल की नेशनल सेक्रेटरी महेश्वर थौनाउजमना ngasi नई दिल्ली दा केंद्र की गृह राज्य मंत्री नित्यानंद राय गा उनदुना मणिपुर दा हौजिक वरिबा फिबम की मतंग दा कुपना पाउदमख्रे श्री महेश्वरना गृह राज्य मंत्री दा तोंगान तोंगान बो वाफम कया यावबा मेमोरेंडम अमसु बिसिनखी राज्य मंत्री का उनरुब तुंगदा श्री महेश्वरना हाई मणिपुर दा हानदगी लेरगलबा आसाम राइफल्स की महुता अनोबा थाबिरकनबा सु हंदोकनबा मसुंग अथुबा मतमदा एनआरसी सनहनबा यावना तोंगान तोंगान बो वाफम कया तक्सिनखी मांगना हाई श्री नित्यानंद रायनसु मणिपुर दा अथुबा मतमदा महौसागे फिबम हंजिलनगनी हाइबगी थाजबा पिरखे अमसुंग मेमोरेंडम अदुदा यावरिबा अतै वाफम सिंग कुपने यंगसिनगनी हाइनसु खंगलखी मणिपुर हुजिक शांति लेत्रिबा था अनि फाजलक्तरोबनी अदुबु हौजिक पाउदा कंट्रोल तोबा ngamdabasigi maramda दिल्ली दा ऑनरेबल होम मिनिस्टर मिस्टर नित्यानंद राय मसामक उनजरगा मेमोरेंडम अमसु पिसनजरामे इम्फाल वेस्ट की लेमखोंग सिंगमांगदा था असगी तरानी पानगे नोंगालमदाइदा कुकी मिलिटेंट सिंगना लियांगमै नागा के युम ममै थादोकलंबा अदुबु लियांगमै नागा कतिमाई रुवांगदी मणिपुर अमसुंग लियांगमै पुई नागा रुवांगदीना यामना कन्ना यारिंगदबा फोंदोखरे सेरोल अमदा लुपसिंग असिन हाई मणिपुर दा खुंदारिबा नागा फुरुप सिंग शांति पांबा फुरुप सिंगनी मफम अदुदा लेबा युम अदु लियांगमै नागागिनी हाइना गेटसु थादुना थमलिबनी अदुबु लियांगमै की युमनि खंगना खंगना कुकी मिलिटेंट सिंगना नागादा अतमनना सिंगनरिब्रा हाइबसी असोबु वहंग अमा ओइरे असिगुम थाबक असि मखा सथरगलबदी तुमिने येंगदुना लेरोय हाइरी इम्फाल वेस्ट की तोंगान तोंगान मफम सिंगदा हांगलिबा रिलीफ कैंप सिंगदा लेरिबा लांजेन दरगलबा मियोय सिंगी हक्सेल फना थमनबा सी मेडिकल ऑफिस इम्फाल वेस्ट ना अकनबा थबक पाइखली सीएमओ इम्फाल वेस्ट डॉक्टर एल जॉय कुमार ना आकाशवाणी इम्फाल दाई इम्फाल वेस्ट की मफम कुंथ्रा रोम दा हांगबा रिलीफ कैंप सिंगदा हौजिक लांजेन दरगपा मियोय लिसिंग अहुम सोहुम लोम लेरी लांजेन दरगपा मियोय सिंगी मनुंगदा डायबिटीज अमसुंग कैंसर ना नाबा अमदी मिरोन बिनुपी किया मरुम यावरी खुमल लंपाक्ता हांगबा रिलीफ कैंपता मिरोन बिनुपी निफुमापन की मनुंगदा मरीदी असोय अंगाम यावदना अंगांग उनख्रे सीएमओन हाई डिस्ट्रिक्ट मेंटल हेल्थ टीम ना रिलीफ कैंप सिंग चतुना अवाबा नंगलबा मियाम की पुनिंग वाखल नुंगाइना लेहनबा लेप्तना होनरी मियाम की अवाबा सि यंगलगा महाकसु महाकना ngamjaba थाकता तेंगबांग ओइना महाकी मे थागी तोलोब कथोख्रे इम्फाल वेस्ट डिस्ट्रिक्टल केम कुंथ्रा लेरी केम सिंगसे कोई मयाम संगदना मेडिकल कवरेज पीरी लोइन दरकार लेबा हिदाक हेल्थ डायरेक्टर सर सजीव कुमार ना पीबीरक्तना हुजिपोगी मैनेज तौरी रिलीफ केम द लेरीबा प्रेग्नेंट मदर मयाम सु यंगसेली 0 to 5 years रूटीन इम्यूनाइजेशन दरकार लेबा अंगांग सिंगसु अदुम रूटीन इम्यूनाइजेशन जथरी मेंटल ट्रॉमा लेबा मयाम सिसु कोई काउंसलिंग पिजरी अमरोमदा
Relief camp singda puning leitadana leiriba miyoi singbu puning phathana lehnabagidama counseling pibigi thoramama Imphal East ki akam patal leiba Ideal Girls College da hangba relief camp ta pangthokre thoramadu CC School Friends na Share and Care wangkhai amasung JCRE ga khusam pangthokhibani Thobal Jilla da mahusagum tangdu leitana leiba yananabagi pandamda Jilla adugi Deputy Commissioner Ahantem Subhasna mifamapu oiduna miyamgi oiba mifamama ngasi pangthokre National Highway 102 da sadok jasin tawbada khudong sananabagidamag miyamna lambi thikbigi khongjang sathabidanaba mifam aduna appeal tawri Singa tainaba tampaki local sing low uba yananaba sarkar na matik saba state forcing thambiyu haina all Manipur nupi marupna dabi tawri Kuki lalobusing na tatana aki akang puanduna mirakta aran mathabak kaya satharak pasina lawmi misam singna makhoi gi local da law unanabagi thabak thormamata sathabangamdre masida sarkar na atuba matamda miyeng sangbiduna aki akang yautana law uba yahanaba sinbiyu haina serolamada appeal tawrakli Amaromda Universal Commerce Organization khangabongna law singugi thabakta sejinanaba har lawmi singda matam sana phangan binibasu taksilagli Imphal West ki Khurkhul Awang Lekai Community Hall da hangba relief camp ta hidak langthak sana thaknaba ising amadi nupi singi tangai fadawa polam sing khongman apunba Peace and Relief Committee ni ngasi tengbang pikre Thobal Sabal Tongba apunba Maira Paibi Club Organization na Bisnupur Jilla gi mafam kaya da hangba relief camp sing da tengbang gi polam sing pikre Action and Association New Delhi gi makhada PRDA Bisnupur na Jilla asigi DC Office Complex da hangba relief camp da tengbang polam sing pikre Manipur da hojik tholiba sarang na basina maram moiduna lanjan narakpa singda tengbang pinadab kidamak Bangladesh ki apunba Manipuri lubna Patriotic Writers Forum Manipur da sel ge tengbang pirakre apunba senpham lupal lak ama lising humbudra manga Patriotic Writers Forum na Mukhya Nongthomam Birenda khusinakre Life Savers Manipur amasung Wangu Youth Development Organization Wangu Ahal Lup Makha Lekaina RIMS ki Department of Transfusion Medicine ga kusam naraga lemne e dan tobagi thoramama ngasi RIMS da pangthokre punna miyoi kunna e dan tawki Akas Bani Imphal gi pau tabiri Imphal West Imphal East Kaksing amasung Bisnupur Jilla da hayeng ayuk pung manga dagi numidang wairam pung manga phawba curfew komthokani adumoinamag Imphal East ki New Second area amasung Kaksing Jilla gi Serowdadi curfew komthokpa leite Imphal West ki Langol area gi oinadi hayeng ayuk pung manga dagi numit yungba pung 12 phawba curfew komthokani hairi Thobal Jilla gi oina hayeng ayuk pung manga dagi numidang pung 9 phawba curfew komthokani Ngasi asi malem gi yoga numit asi malem gi atai mafam kaya ga loinena leibak asida su pangthoknari adumoinamag Manipur dadi tongan ba lupsingna malem gi yoga numit boycott tawngari Mahila Patanjali Yoga Samiti Manipurna Imphal West ki Langjing Asoba Yoga Center da ngasi malem gi yoga numit boycott tawbagi khongjang sangsinki All Manipur Yoga Fraternity Union na malem gi yoga numit thauram pangthokpagi mahuta lamdam asida thokliba irang asida awa ana taraba miyam gi tambag awa ba phongtokpagi mifam oina pangthokre Thobal apunba lupna sinduna Thobal Mela Ground gi Yairipok lamkhai da lambi tangkhai thingduna masing yamlaba nupi sing amasung mairoi singna yoga numit boycott tawbagi khongjang sangsinki Assam gi Jilla 13 ta ising isau thokpadagi miyoi lising 13 hena awaba nanglai Mai marong thaba lofam kaya paksan na ising thumsin khre amasung infrastructure kaya amangata thoklei Kokrajhar Jilla gi Dotamada isaugi awaba nanglaba miyam gi temporary relief camp ama hangdokre District Administration na sinduna tongan ba mafam singda tengbang gi polam sing yen thokpham center kunmari hangdokle Ising isauduna tana rise asigi mafam kaya da leibak namthaba amasung sing ningkhai bigi pau phangi Turel khongban da taba miyam da ising imai hengalaliba turel singda satanaba masung nga phaba amadi iroibana singba tawdanaba Assam State Disaster Management Authority na miyam da khangali Assam Vidhan Sabha amasung Lok Sabha Kendra singi delimitation tawnabagi draft proposal Election Commission phongle Vidhan Sabha amasung Lok Sabha seat pumnamag ingkumza lisingani amagi mikok thibadi yumpham oiraga delimitation tawgadabani aroibada maroiba pawmo Congress na atai dol singalwena Manipur gi irang loisinaba kendra gi lusingba singa leptana unari Manipur da thoklib irang loisinaba gi tamak lanmina tongan ba mafam singda bunker thugaiba gi thabak sathari Manipur da santi amasung mausa gi phibam hanjilanaba ahenba thabak lokhat pinaba RPI na kendra da taksinkhre Imphal West, Imphal East, Kaksing amasung Bisnupur Jilla da hayeng ayuk pung manga dagi numidang wairam pung manga phawba curfew komthokani amasung malem gi yoga numit rise asigi tongan ba mafam singda ngasi boycott tawkhre
पाउ लोइजरे।